Handak Paikado was Paikaji question Mari Lali, question settled again, Paikaji, Pangtok of Tunda Lana, Angang, the Shintramus Lana, Mark Pigra Neva. Mokoi section the Vana, Lepa Pia. Hanada, Punamokurum Jerry. I see I'm a kind of a Kogi Toromaka Pura luxury. State Competitive Scholarship Exam 2024 Amadi 25 for Class 8. Masi category Class 3 or Class 5 Kishudum Tawi. Aduga Nasi Kuna Kanazaribusina. Conducted by Department of Education S Government of Manipur. Mr. Koi Todong Kokwe, Todoksigi, parent Haitare examination to the Saruk Yaruba, Nankoki Perena, Magi Yama Pendaba, Kolong Kolai, Achumaran, Punamak to the Marilyn, Abashina Extension, a Kogi program C, Kanagumba Mubunbo or Kanamungang, we open it. Karigumba Ip Todoksi, Adungi, family the Tokotaraba, Dongi Sasingda, Tokotargadi. Quite Tungda Maron, how do have it? Must say a Chahi couldn't get to exam. Harry. Ado Targadi, exam Sida, Angang, the man on the Twitter Todoxi, Landula Masu, Chumbusu, Tungdaso, Atopangang is a Tolope. Ado Imung Sina, Penda the RTI Taruba, do Magi Tengar for problem, Andoni, Maranga Sitam Zorokotus, Yam 10 baht or Quigi minute Krakaki program Hetare, 100 Quigi Marub Zone, Sapam, Kongjomdigi, Taram Luxury. Today the Hantaki Pangtoki examination Sida, Adungi Isanupasina, Sam Kangado Busimanunda, exam Simatica Maito Blomas. Exact. So, Pazima, I mean Sapam Johnson, Shanubasina, Diva Sapam, Mazi Jenbi, Matelgi Satamni classes, category Havani, or Kiduda. Madura, me Sam Kangado Mazi, this Hydromagi Yaudre. JNB Umatelgi, Nabodiagi, Hugi, Satra Somanebo. Hairakli can be your train. Can be out of the Sidigi, Adongi Sanapana, Haitare Masi Pendre. Caridino at the Tarushi Karim, York to the Gig. My mark share with some mark Yona Heidi examinations. First rank to Pavna, it is Pange, last Kizina 68 Pange, Mana Kanmana ID 90 plus or 90 plus 5 Pangani Kanjamani, I don't mark Shidi saying on the boy and Bay. Kegumala Bakara and Bay, I don't know, easy, Vayam Pende, I don't know, Masi, I assume the Kani have the attention mechanic, they're going to examine Matun mechanic their time. That 7 the highway, I don't tip the artisan. Maybe 7 made 7 the highway, Aduga, the tongue cannot tip the Canada, SPIO, Concern Department appear. Aduga, RTI Tadring at the Moody complaint or labor. Barbelli complaint over Aduga reshaking a mat of VI Hire, Adu reshaking to some Dakasai, RTD almost Matunga Sandonina. Aduki Matum reshaking Maxu Pire Mona. Moy Nangida Saje 63 Pangena Hire. Adu I go in a Piona, Gartanaga, and then boy 63 Moy de la Hole. Hibadi Caliban Sandre. Caliban Sandre 63 Canola. How do you see some of Baggy Maxi or Maggie Canosi? RTI Tabadi Rama Sup Siam Pangin, a Kangi Sakamai Kangin. RTI Tabadi might have period Angang answers paper Maxi, such Simazu Pange, Adagi, when scoring key Mazu A B C D multiple choice question Atanina, Pidiva, Adadi Kangway. Okay, Harry was the Kangaduga, Sanapagi Maxi, Corner Martins and Madugi Matunda, a Swibela Esi, Maxi to the Kangera. Devolution do the Yang a Kangera, Kamai Kangi. Sit to Magido, when a checked over that, Maggie, how to call scoring kido. Aduga checked over, the examiner first examiner, second examiner, Colombo, the Colombo. Yeah, correct answer 87 lady, Nancy. Whereas from the society head examiner 63 or whatever, when 87 lady. Plus, Aduga Mogi question now is when Pito Punina. Namna, my question book is a Pito table. Complaint or Matung the gay question book is superior. The question book is question Mari Madi, my answer to Lamba. Okay, when the Saptana Lale have a proof later. 100% later. Okay, how do you see serial question seeing as I gave okay book actually Womatum, the question Yana Pitor with the Muyukanda, Marie Masula, Mary, how did as I can get about Samase, Mokos Lana, don't can get Lana, Hydrocram Department, Kango, Kango Bagrat and water. Okay, Atopa Mahirusing, I take the Haribasigi complaint of Kopa Mark Marie Lale, she can't have done for Moji RTA Tavasi, Tadi, Ainkangbuda, complaint me
tara mim lai si group sida arte ahum thai ai na taba ahum ama adu ahum dadi anum withdraw to gre thabak kano loi tenge thabak chinjani sathok chasin adagi madugi sathok chasin henten hai tare manipur da arte ko bi phangji ai thane okay aduga hari basigi senthok chasin tawbuda department sida sathok chasin tawbuda hai tare numi kyani mungji sathok chasin tawbure RTI ji phangna honabda arte ko bi phangna honabda hanjan persu dob chapda je thama tha ani phaga do numi ni ko wale hai tha ni mung hai tare okay aduga haujuk phanggadori se koi gi karigumba 100 si manung da chantargadi angang amana phangdoisi tha amada lupa 7 2 years say any phanggadoi ne class 3 class 5 to mokol pasahum songa moi respectively so smine lere adu class 8 ki angang si malu pat satre phangudin paisa du khaki natana hai tare hojik si magi asum du khangna no honabada aso besi leire RTI gi che leire adu angang sigi siguma phibam leire amahana department de salagu wakit khibada kari kamai legi department de salagu wakale director education esa khigi ai representation hai gadra ai gi a film chali ar copy tu na director education esa secretary amajupi adu mokoina investigation to hai aina last ai angang sidi IT7+491 muk phangbam thoi khali aduna investigation do examination committee exam investigation to na aina haije aduga last ai kano di request appropriate ranking ama isha nupa gi matung PBU haibani madu ka director na examination committee thadare examination committee gi response na ifa phajadaba oi okay adu moi jang chama se khontok kre nangi na sadu gi de koi pesa pibung aboroi na traga chama du dat manung dat sal handana pesa pirake khoke yasana ji haibo ko bagari adu modi legi bro kem leite masi media haido podi am phajadaba matang gi oi okay adu ni adu moi na hare phase num yasanabagi mongda yasanabagi mongda haiba ma'am di lay sometimes madu phone recording ma'am lay basu lay adu mi yoi bagi kasi so ka da lay bani na adu haini re adu bu hairi base paisa du pibi dragasu recognition certificate ama haigadra kari guma adu ma pi bo khotbi matang kai kai haina ba habadi ai gi sa si lupa chatre tu phangodragasu ma si si di pass to ki habadi ma pa moi no pamdro adi certificate ma pi bo khotpagi adu modi kari kai sigi matang gi sini moi na habase atopa ngang kha verification kak pa leire angang si paisa phangal ji haibase madu on record leiba mayang tani adu aina pamana appropriate ranking ma haidu or not na certificate ama piu ma ki rule de yawa director na sign to wa appreciation certificate pi ga do ne ba madum di piu haine ki bele adu moi sa te response so leitre mangasai marki aina ngasai tajaba kan da moina piba oja hungi moigi marigi kanu haitare ne adai da mark ta khoi gi muk to ngeno torga erase torga semdok sa do magi adu mo kenu so lebi ro lei tawro lei aina hana moidagi kanom tawdo rechecking gi tawdo adu moina 63 mark sin pithor khreba impai khreba maduga sana na bagida muta moina kakto phangale 22 phangale kakto kasin tawraga adu correcting fleet Thawin siyang ba correcting fluid season arga rigi overwriting to ba adi manipulation to ba mayam yaure adu moina hayosina karigino si sikti thikak award to je hai kanda barbeli moina habje moje achumba multiple choice type question je cross of hai bane ba cross of gi box plus square sida kachin corner yodabani ni box ama lady sida kachin cross yogadabani sineba adugi role du di moi examination da yogadabani should be box will be touch kind haibagi adu niom di lebra yaude moigi instruction da yawna box gi outside di mark to gunu haibe yawi box gi out di to gunu manung da to haidi hayaba ko okay adu last da adugi mayam du pula purkan da department da haitare yana ba yasana na ba hairu bada yabirak tabagira pendri si karino aduga mayam da haining se sigumba thodok sida karino mayam da pining se haining se department le privet stage 63 ni because mana boss gi kachin yau da bagini haire aina haining ina instruction da yaude hoji swam chawkal ba matam ji da sarkar sinba pekha da bu OMR sita tawtribsina kaigino question booklet pithok tribsina kaigino si IQ test ni drawing competition nate aduga kachin yaudubi mark kai haji karamba parikha da manipur gi natragana bharat ki karam parikha da sana bage masi mai khangja hoge myam ju khangjin biu haiba wafam jin thamjare aduga aina thamjari bana makoi gi sigdia khitang section da mami ma yam taba na handak parikha do parikha ji question mari lali ne question setter gaina parikha je pangthok ra batunda lana angang lising tra mok se lana mark pi gra bane ba makoi section da bana lepa phirep la natragana aina lan bagi da aduma
खंब पामी अदुगा कईगुंबा डिपार्टमेंट लालमगदी मसी मणिपुर जोइना लाइबक थीबनी अदुगा अतोबा सात्र सिंग हौरेबा मयाम गिजु तुंगदजु अदुम लाना चत्तनबगीदमता कईगुंबा खरा मणिपुर मयामदा एक्सपोज होबा पामजब ओके अदुगा ngसाइगी बॉक्स द क्रॉस तोबगी मतंगदसु in future matungda class 3 kariba 5 karakadoriba duga 8 lakadoriba ngangsingdasu cross tas tawraga phajana tawhudragadi ngasai adongi chanpada taribasi tarakusi hai tare ngasai sosina lakadori in future tungda susu mathola kane adongi sadasu tholo haninga leitriba aduragadi mana cross mai tawmadu cross ti loi tawrami che se ya malo ina maksida loi namak leire adu bokhona sida utpan waitragasu aduga mana cross tawbasi boss yauna box ki kachin yauna theng da bagini haibagi wapam amadi haire hai aduna somna kandara mo box tu mapanda cross hendok pa yade na traga tu mapanda to ba yade ha bisu leke amore asoiba isanu pagi da bulera masu aduga makhoi gi da bulera masu kari no aroi da haidi ha ni sigare masagi box ki yodabani haibato adu oina lepi gana ai bamda ai ju pibiu copy ma yes Oh, adugi madu gi haibugi pakumoina pibiu ai bedo ne sana rabnina ai ba paku pibiu na magi concern mi geje bigan officer da enum haijeba adu magi response later kadimdo tabiraktreba adu megi kano da thoki be exam akogi haidoki basi 7 da thoki basi na hauzik kano ne bala ise ko august ne haitare so august ki tang taraga mapan ne be yoksale ise sibogi manungs da kariguma response amata lakta badun maram orakanda aikogi channel sigi kuthang da haitare mayam da kari habitare section na ba wafam amani aduga masi mari leina ba singna haitare state competitive scholarship exam 2024-25 for class 8 ki conducted by Department of Education as Government of Manipur pangthokibe exam da akogi Sri Sapam John Singh of Khongjom Bazar aduga father of Divas Sapam haitare JNV gi aduga student amasu ori ba haitare sigi mahake thokiba examination sida pendabagi mahake kholawma lakpani aduga wafam sida mari leina ba concern sing na amuktang yengsin birakanda mana lanbu lalamasu aduga department gi lanbu lalagasu question mari masu lali hari adugi sab saba proof na sing loin uchagi hari aduga hena khambining ba dum lerga su mahakisu phone number na chingba dum hapsaramge aduga last way na kari habini machi mai le basingna chijan biduna manipur je khirang aphabarom da satna bidam da dait lobiu na wafam ji thamjari thank you so much ma'am so si embiraga ma'am wafam sida dongi comment section the comment pibirmo kanagum the heart tongna banate education system ama haibitare kogi ithakta leiribani na masidai da matung da tholok da class 3 amade class 5 class 8 asugum se dum pangthok de manipuri goina angang sama ka khan ga dabani sama khan mis angang lupa chate phangnabagi examination sida sumaina khajiktang mahangna soi haina khanjaba wafam ama su leire proof haibabu question mari masu soire haibu wafam su leire aduga hari basida munna yengsal haningba aduga hena tananing ba leire ga su department gi maikedi gi oraga su aduga mahaka watem narkan da solution na yaba kari leibage habaduni tasenaba hari bisle ichana pabu selfie de bayade pesa phang de bayade aduga ma khan de bayade habagi haitare akan wafam leijide adu leijide aina lalibra department lalibra habadu dum khangjani bodo asing bodu matang okay asing matang de ne do purama ko thagachari kurumjari